Hello friends, Manipuri Homemakers channel na mayambu taramna okjari ngasidi akhoi yamna laiba aduga yamna su hauba laphoi yamna mullabado langthokpi kanu yamna hauba mongda sumaina cake sembiraga chabiyo da huje kamaina semge habadu yengase akhoi laphoi yamna mullabase sumaina ani ahum sumaina macha macha kakthatlake duga cake hobase kaisu ludabane mayam yumda sumaina hobase ichagai angangjingnasu yam paamane haraubane mayam chongtang try tawbiyo sumaina macha macha kakthatlani aduga akhoi sugar se yamna thumba paamagadi yamna hapiyo kitang thumba paamagana kitang hapiyo chang che adum isana hapning macha chang da loina hape duga dahi je sango phamba jaina spoon ahum hape duga sugar sisu bowl tangkhai muki chang hape duga sango manawbase glass macha ma hape si grind tawthoge si grind tawthoba akhoi sirap mahi je bowl chawbam da hapaga ngasai yam kai ga jang mai am hapaga totse je haidoi aduga yerum se ama hapage yerum se haptra so dum yabane optional ne hapachu ai haptra so ai si ongtang okhairage si phajana okhairaga akhoi baking powder ne se spoon ama hape duga baking soda akhoi uti thongba boraga hobada hapa soda do spoon je sarum thokpagi amane hapise aduga thum kitang ama hape mahau leinabagi aduga refined oil se aina 30 ml gumbagi chang hape aduga yam se ata se bowl macha ma hape manam nungsina bai elaichi takhai bani si se sipunna nikthoage akhoi vanilla essence to lairagadi adu hapu chuyai ko adugo aidi elaichi se manam yam nungsi aduna elaichi oina hape jusi phajana ongtang phajana okhairani yam phajana akhoi lam ka amata yawhan bigano akhoi yam phajana manungda matum yawdabida phajana smooth ta na phajana okhai doini aduga akhoi chocolate syrup se kitang hapke aidi icha singdo chocolate se am paame dena simo okhairage phajana okhaiba loiraga kaino do akhoi butter sanaba kondo to mug ready tawrage sumaina phajana yam phajana okhaibiyo okhaiba se yamna maru oi cake sabada phajana okhaiba yaudragadi akhoi cake se phajana taroidoin aduna cake ki hamnaba patra si aina oil kitang taisale napsandanaba aduga butter paper ama thage butter paper sisu aina thau khara taisalabani koi maningda naptanaba aduga phajna smooth tana nekhairaba khoi kaino se cake hauna bche si haijilage chumaina phajana haijalani aduga akhoi matai akoiba kari kra je phajana niksan biyo akhoi aho ara kaimta leitanaba sumaina yam phajana niksalani aduga si niksalingai da aise oven do kitang sa halabane ongtang hana wanglongna sagat hanbiyo do sumaina dry nut khara decorate tawge chabada su hauba masak su phajaba cashew nut khara kismis khara adum dry nut dum araiba dum hapiyo yam phajabani phajabase akhoi chabada su yam haudo malidana do je yasale oven da hapchalage akhoi oven sida 180 to 200 degree da thambire dana magi hit je aduga pungai mutang thambiyo aduga dum phajana munmane akhoi cake ki quantity gi matung ina pung du su lai ko ai cake sari se akhoi kg amagi chang oidoine do huje 30 minutes phajale cake chuloi sale loire machu ji chu phajai amna do hausu amna hawe yumda haujaba se saringe da sabu su ma haw makhalamani do cake se mulli munde habase akhoi chai matek ni khangde sumaina toothpick amana chaklauna thillaga mulli munde yengbiyo mundraga ti akhoi nang lawa mahi oi kai oina pakadoineba ado mayam aigi video sina kanaba nungaiba pibiragadi please subscribe tawbiramo deragidi like and share tawbiduna aigi video channel bu support tawbiramo
ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯥꯏ ꯕꯥꯏ